Great June Uprising Unity Day Meitei khaktana Manipur gi apunba saktam ngakpa ngamloi miyoi ba aikoi si maribak maram gi damak thawaina pontha oina kathokpa ngamba haibisi miyoi pokta khwaidagi athoi bani haina launei wakhalon asida masak nairba miyoi kyamarum thawai katki asigumba thodok sing asi Manipur khaktada natana malem gi atai leibak kaya dasu adum thoi maming leiraba nationalist kayana mikha ponduna hingadabagi saruk nongmakhak ning tamna hinglamlaga sikibana saruk chama hena fai haina phongdoknari adungai Manipur gi athobai kaya Malem the Numit Taba Late Haina Kiba, Loilam Sandoku British Lengaka, Kongjong Keba Chinga Tengna Kibalan Pamado, Meitei na Mai Pakani Hibasi, Matam Dugi Lansing Purel Amatan Kalamloi. Adubo, Marai Pak Madam Gidamak Tawai Kat Pibasi, Puari the Ling than Lehogani Amsung, Jangna Lairi Bak Yogani Haina Tazana Kibani, Masimagna, Manipuri Masasina, Ning Tambasi, Adukimatic Lumna Longarami, a Singumba Puari Oibawari Likun Mayam Malaringaida, Indiana Manipur Bunam Dun Loksinki. India gi saruk am oikraba tungdadi Manipur gi apunba gi saktam amasung ngamkhai de ngaihak laitana singnaba hori ngasi phawba Meitei na kawba ngamdana leiriba thodok ama haiba taragadi kumjali singani amagi June 13 da Thailand gi konung Bangkok ta India government ki mihut oikiba Padmana Baya amasung Thuingaleng Muibana Sisper gi kanglun asi Manipur yauna malem gi mafam pummakta chanare haini yanaki agreement adu mapung oina Meitei singna yakide namit adugi numidang dagi hauna Manipur gi mafam kayamarumda miyam gi achoba Jung Sangshin Gani Haina Lautok Narakpadagi, Manipur Lingakna, Mi Punba Yadabagi Atingba Forward Tumki, Adubo, Miyamna, Kumjali Singani Amagi, June Tarani Panda, Masing Yamna Miyamna Manipur Legislative Assembly Maitaki, Chief Minister Office Maitaki, Congress Natana, Manipur the Labour Political Party Ayambaki Office Maitaki. Lakna Fanaba Ngamluktraba, Irang atu Laksin Anaba, Kaina Tangda, Share Piabna Nomai Kapayauna, Tongan Bethodok Singda, Mioi Taranipalgi Punsikatki, Makoina, Mapunsi Katoki Baduna Madam Orega, Matamdugi Central Government Pariba, BJP Lengakna, without territorial limit Haibuwahi Aduloktoki, Togdokto, Narang to Oirboy Ninki. Seng laba, Kekru Patki Mafum Masida, Mariba Kanabagi Kongchangda, Lake Hidriba Singatu, Pulap Pulaga Aroibu Mato Mangam Pangtoki. Haksang Singadu Mai Chakpagi Mairidu, Atia Wangna Kakalutuna, Malemgi Mipum Kuding Makta, Meitei Singi Tona Lingzen Utpangamki. Matamduda, Manipur Tugai Gadore Hainer Mibasi, India government Amasung, NSN IMNI. IMNA demand Toribasi, Naga Taribal Makai, Administrative Unit Amagi Makada, Punjage Hibasini. Wafamasi, Indiana Yaroi Hibasi, Sugai Haikide. Aduga, Yagani Hibasu Takide. Mamai ani longba manba, India government ki thoksil adu namaram orega, India bu Manipur gi miyamna sathi na waroki. Aduga NSN IM na yellow ngaidagi machin manaw dong lairak Meitei amasung naga gi marita singsiap thare hain launarami. Togdok adugi matung dasu state asigi masak nairaba miyoi kayamarum IM gi kedar singna pharga hatkiba sing chanba chatpa Meitei manga hatkiba gi togdok amana Meitei amasung naga gi marakta yamna chawna ungkhatnaraki. Aduba hausikti Naga Purki Manung Chaliba Kangluk Kudingmakna Manipur the Kundariba Meitei si Naga Singa Masin Manauni Haumin Kamin Narakpani Yalomi Oina Lemin Narakpani Hibasi Kangnare Hausikti Nagagi Mapangal Sontare Meitei Su Sontare Ason Bamachin Manau Ani si Mapangal Kalhan Nabagi Wakalonta Hausikti Isu Kaya Amada Punna Chatmina Bahore Manipur Natraga India government ki Thoksil Thorangi Mayokta Punna Kongjung Sangsin Minare Amana Warakpada Amana Mating Pangnare Meitei amasung naga sing punsin bangamlabasu Manipur gi apunba gi saktam ti hausiksu yamna chawna singnari state asida leiriba mipum khudingmakna Manipur si karamba matamda ing tapna panba ngamgadagi haibasi wahang oina hangnari ngaihak leitana kuki terrorist singi attack adugi khut hanbagi wathok amasung wathok ani singi marumda central government na central forcing leptana thajali geopolitics ki lorba tanfam masida kuki khulai paibasing Indiana proxy army oina season narabra haibasina miyam ki wahang oiri Manipur government maming khaki lingbani central government ki yathang yautana karimata tawang ngamdraba lengakni asiba masing thiba NIA da case sinaba ex gracia piba condemn tawna government asigi matau oiri law and order ngakpagi thodang lengak asigi makuta leibani haiba kaukthokre kuki haiba phurup asisu central amasung state government na yamna lumna lowraga loina biri matang asida panjaning wafamti June 19 gi thodok Manipur kannanaba ihawni ihaw aduda leikidribasing aikhoigi hero ngaktani matamdugi puwari singdu ningsinglaga naga singsu makhoigi Manipur thugaibagi wakhalo adu handokle haina lauthokpiro Makhoigi matau tamlaga kuki singna sathariba loiba khamba naidraba crime singa sisu loisil halasi Aikhoi puna amuktang ingna signa leiraga chawkhatpa khunai ama ohinna nabagi thabak thorum singda miteng thamlasi haijaningi